ꯑꯥꯔꯁꯤꯐꯦꯝ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯑꯩ ꯌꯨꯝ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯌꯨꯝ ꯂꯩꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯅ ꯏꯔꯣꯟꯕ ꯆꯋꯥꯏꯒ ꯌꯦꯟꯗꯦꯝꯒ ꯏꯔꯣꯟꯕ ꯆꯥꯒꯦ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕ ꯑꯩ ꯕꯦꯁ ꯐ꯭ꯔꯦꯟꯅ ꯊꯣꯡꯕꯗꯣ ꯃꯥꯅ ꯇꯧꯒꯦ ꯇꯧꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯄꯨꯄꯨ ꯂꯩꯇꯕꯗꯒꯤ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯏꯔꯣꯜꯂꯦ ꯑꯗꯨꯒ ꯉꯥ ꯊꯣꯡꯕ ꯑꯃꯒ ꯉꯥ ꯀꯩꯅꯣ ꯆꯝꯊꯣꯡ ꯍꯥꯏꯇꯥꯔꯦ ꯆꯝꯅ ꯊꯣꯡꯕ ꯑꯗꯨꯒ ꯁꯤꯅ ꯈꯖꯤꯡ ꯑꯩꯈꯣꯏ ꯃꯥꯅ ꯈꯖꯤꯡ ꯉꯧꯕꯤꯔꯦ ꯑꯗꯒꯤ ꯆꯝꯐꯨꯠ ꯂꯩꯔꯦ ꯑꯗꯩ ꯁꯤꯗ ꯊꯕꯤꯒ ꯀꯩꯒ ꯐꯖꯅꯕꯅꯤꯅ ꯑꯩꯈꯣꯏ ꯃꯥ ꯀꯩꯀꯩ ꯌꯥꯝ ꯇꯧꯗ꯭ꯔꯁꯨ ꯌꯥꯕꯁꯤꯗ ꯆꯥꯍꯧꯔꯒꯦ ꯑꯗꯨꯗꯤ ꯏꯔꯣꯟꯕ ꯍꯥꯟꯅ ꯍꯧꯒꯦ ꯑꯗꯨꯝ ꯍꯥꯎꯋꯤ ꯌꯥꯝ ꯍꯥꯎꯕꯗꯤ ꯑꯣꯏꯗꯦ ꯑꯩ ꯕꯦꯁ ꯐ꯭ꯔꯦꯟꯅ ꯇꯧꯕꯗꯣ ꯑꯗꯨꯅ ꯍꯦꯜꯂꯦ ꯃꯍꯥꯎ ꯍꯌꯦꯡ ꯀꯣꯟꯅ ꯑꯃꯨꯛ ꯃꯥꯅ ꯂꯣꯟꯒꯦ ꯀꯣꯟꯅ ꯃꯣꯏ ꯄꯨꯄꯨ ꯁꯣꯔꯥꯠ ꯂꯣꯏꯔꯀꯥꯟꯗ ꯁꯦꯕꯣꯠ ꯂꯤꯃꯥꯟꯕꯤ ꯆꯝꯐꯨꯠ ꯆꯝꯊꯣꯡꯁꯦ ꯑꯃꯨꯛ ꯌꯦꯡꯒꯦ ꯉꯥ ꯆꯝꯊꯣꯡꯁꯤꯕꯨꯗꯤ ꯍꯥꯎꯋꯤ ꯏꯔꯣꯟꯕꯁꯤꯗꯤ ꯀꯌꯥ ꯍꯥꯎꯕ ꯑꯣꯏꯗꯦ ꯆꯝꯊꯣꯡꯁꯦ ꯈꯖꯤꯡ ꯀꯥꯔꯣꯠ ꯑꯈꯥꯕ ꯃꯆꯥ ꯑꯃꯁꯨ ꯉꯧꯋꯦ ꯑꯩ ꯉꯥ ꯊꯣꯡꯕꯗꯣ ꯍꯥꯎꯕ꯭ꯔꯥ ꯏꯃꯥ? ꯍꯥꯎ. ꯑꯩꯒꯤ ꯀꯩꯅꯣ ꯌꯨꯝ ꯊꯣꯛꯂꯛꯄꯒꯤ ꯚꯤꯗꯤꯑꯣ ꯑꯩꯅ ꯈꯔ ꯔꯦꯀꯣꯔꯠ ꯇꯧꯍꯧꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯦꯗꯤꯠ ꯇꯧꯕ ꯂꯣꯏꯔꯝꯗꯥꯏꯗ ꯑꯩ ꯂꯦꯞꯇꯣꯞꯇꯣ ꯃꯈꯥ ꯇꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯍꯥꯡꯗꯣꯛꯄ ꯌꯥꯈꯤꯗ꯭ꯔꯦꯅ ꯁꯤꯒꯤꯁꯤꯅ ꯍꯥꯟꯅ ꯊꯥꯒꯠꯂꯛꯇꯧ ꯃꯥꯜꯂꯦ ꯑꯗꯣ ꯌꯥꯔꯀꯥꯟꯗ ꯊꯥꯔꯛꯀꯦ ꯌꯥꯔꯛꯄ ꯌꯦꯡꯁꯤ ꯌꯥꯔꯛꯑꯗꯤ ꯐꯅꯤ
yendem. Malusip lang nga. Ano? Umuwi ka na din pa mo. Ito sa kaya. 이러면 먹었어요. Namin ini kata na. Namin ini matunggu sa lupa yung dalam diri namin. Hào đấy, sao mới được đấy. khajing cái smile nào mà khá tao về xin à ấy chả hay này đi chả hay tê rồi chả số 벨렌디 점프시도 있잖는데. Rồi cái nào? Ngọt thông thì hao này. 이건 몇 스마일레미. 하하. Phải 살라게. Ay video nung aga di like to video ko maso na yung ano eh. Nung aga di like to view. Ano where subscribe to ko bigan no duga comment to view. Duga matang video nung ay na makke ay ama vlog kido laptop to ya di thagalaki aduna di hanbam thokpone bera ka gra sinoi na halani. adu khangde yenge adu di matang video da muk thengnarasi adu baw di kainarasi. Bye bye hả nè say thổ lọt được à ai hả không em nhận cho nhiều người thôi ông em hả khối mà nè khối mà xin phép bye hả bye ấy chào mà sao mà yên người nung ai na sabi o wakan nung ai na sabada wakan nung ai ra di nung ai lấy yo măng pharo bye